ꯅꯨꯡꯁꯤꯕ꯭ꯔꯣ ꯅꯆꯥꯗꯨꯕꯣ ꯃꯥꯁꯦ ꯁꯥꯎꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯀꯩꯗꯧ ꯁꯥꯎꯔꯤꯅꯣ ꯈꯪꯗꯦꯗ ꯅꯨꯄꯤꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯋꯦ ꯈꯝꯕꯟꯅ ꯆꯥꯎꯔꯤꯕ ꯁꯥꯎꯅ ꯁꯥꯎꯔꯤꯕ ꯈꯨꯠꯇꯤ ꯊꯥꯗꯣꯛ ꯌꯥꯗꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣꯅꯦ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯒꯦꯕꯀꯣ ꯑꯩ ꯉꯁꯤ ꯑꯌꯨꯛ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇꯕꯒꯤ ꯃꯔꯝꯁꯦ ꯍꯥꯏꯗꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯂꯩꯕꯒꯤ ꯍꯥꯏꯗꯤ ꯂꯩꯕꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯋꯥꯔꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯊꯧꯗꯣꯛꯀꯨꯝꯕ ꯂꯩꯇꯥꯔꯒꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯂꯦꯞꯆꯩꯌꯦꯕꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯂꯦꯞꯆꯕꯅꯦ ꯑꯩꯅ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯇꯧꯖꯔꯛꯀꯦ ꯍꯥꯏꯔꯒ ꯇꯧꯖꯔꯛꯇꯕꯗꯣ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯒ ꯂꯦꯞꯇꯣꯞꯇ ꯇꯧꯔꯒ ꯀꯃꯦꯟ ꯄꯥꯔꯝꯕꯅꯦꯕꯀꯣ ꯁꯤꯁꯦ ꯀꯃꯦꯟ ꯄꯥꯔꯝꯕꯅꯦ ꯑꯗꯣ ꯍꯥꯏꯗꯤ ꯑꯩ ꯉꯁꯤꯐꯥꯎꯗ ꯑꯩꯒꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯨ ꯑꯗꯨꯝ ꯃꯨꯟꯅ ꯇꯥꯕꯤꯔꯣ ꯅꯨꯡꯁꯤꯕꯤꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯃꯨꯟꯅ ꯇꯥꯕꯤꯔꯣꯕꯀꯣ ꯅꯨꯡꯁꯤꯕꯤꯗꯕꯁꯤꯡꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯉꯥꯡꯉꯛꯀꯗꯣꯏꯁꯤꯅ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯤꯐꯥꯎꯗ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯛꯄ ꯃꯇꯝꯗ ꯀꯃꯦꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯄꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯦ ꯔꯤꯄ꯭ꯂꯥꯏ ꯑꯦꯕ꯭ꯔꯤ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯄꯤꯗꯕ ꯑꯝꯇ ꯌꯥꯎꯗꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯅꯝꯃꯤꯕ ꯕ꯭ꯂꯣꯛꯁꯦ ꯊꯤꯕ ꯍꯥꯏꯕꯒꯤ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣ ꯑꯗꯨꯝꯕ ꯖꯨꯠ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝꯕꯗꯤ ꯅꯠꯇꯦꯗꯅ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯅꯔꯤꯕ ꯅꯨꯡꯁꯤꯅꯕ ꯃꯔꯤ ꯈꯣꯠꯄ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩ ꯏꯃꯨꯡ ꯀꯃꯥꯏꯅ ꯂꯩꯔꯤ ꯈꯣꯠꯂꯤ ꯁꯨꯝ ꯍꯥꯏꯗꯤ ꯌꯦꯡꯕꯤꯅꯤꯡꯕ ꯃꯌꯥꯝ ꯂꯩꯕꯗꯨꯒꯤꯁꯨ ꯑꯗꯒꯤꯗꯤ ꯑꯩꯅ ꯊꯥꯒꯠꯆꯅꯤꯡꯕꯒꯤꯁꯨ ꯑꯗꯨꯝꯕꯒꯤ ꯈꯜꯂꯒ ꯊꯥꯒꯠꯆꯕꯅꯦꯕ ꯍꯥꯏꯗꯤ ꯃꯤꯅꯗꯤ ꯑꯗꯨꯝ ꯀꯃꯦꯟꯗꯕꯨꯗꯤ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯍꯥꯏꯗꯤ ꯕ꯭ꯔꯣ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯔꯨꯅꯨ ꯃꯤꯅ ꯉꯥꯡꯕ ꯇꯥꯔꯨꯅꯨ ꯈꯣꯠꯂꯨꯅꯨ ꯑꯗꯨ ꯇꯧꯕ ꯇꯧꯕ ꯍꯥꯏꯅ ꯍꯥꯏꯌꯦꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯊꯨꯖꯛ ꯅꯣꯏꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯀꯣ ꯅꯣꯏꯅ ꯉꯥꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯡꯕ ꯅꯠꯇꯦꯕ ꯑꯩꯅ ꯃꯤꯅ ꯉꯥꯡꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯈꯪꯕ꯭ꯔꯥ ꯅꯪ ꯌꯦꯡꯅꯤꯡꯉ ꯌꯦꯡꯗ ꯇꯣꯛꯑꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯍꯥꯏꯗꯤ ꯃꯤꯒꯤ ꯀꯃꯦꯟꯗꯒ ꯇꯤꯟꯒ ꯊꯨꯏ ꯀꯥꯏꯅ ꯇꯧꯋꯦ ꯅꯪꯅ ꯉꯥꯡꯉꯛꯏꯕ ꯋꯥꯍꯪ ꯁꯥꯡꯗꯨꯅ ꯈꯪꯉꯦ ꯅꯪꯗꯣ ꯍꯥꯏꯗꯤ ꯑꯣꯐꯤꯁ ꯑꯝꯗ ꯐꯝꯕ ꯃꯤꯗꯤ ꯀꯩꯁꯨ ꯑꯣꯏꯔꯝꯃꯔꯣꯏ ꯑꯣꯐꯤꯁ ꯑꯝꯗ ꯐꯝꯕ ꯃꯤ ꯑꯃꯇꯅ ꯀꯃꯦꯟ ꯑꯊꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯃꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯅꯨꯡꯁꯤꯅꯗꯅ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯀꯃꯦꯟ ꯑꯝꯇ ꯄꯤꯔꯛꯑꯣꯏ ꯑꯗꯨꯒ ꯉꯁꯤꯐꯥꯎ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯉꯒ ꯍꯥꯏꯗꯤ ꯉꯁꯤꯐꯥꯎꯗ ꯃꯤꯒꯤ ꯀꯃꯦꯟꯗ ꯍꯥꯏꯔꯨꯕꯐꯥꯎ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏꯐꯥꯎꯗ ꯅꯣꯏꯗꯤ ꯂꯥꯏꯔꯗꯅ ꯈꯪꯉꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯏꯆꯟ ꯏꯆꯦ ꯃꯌꯥꯝ ꯑꯃ ꯑꯗꯒꯤꯗꯤ ꯕ꯭ꯔꯗꯔ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯀꯃꯦꯟ ꯄꯤꯕꯤꯔꯛꯇꯅ ꯈꯣꯠꯇꯅ ꯅꯨꯡꯁꯤꯅ ꯃꯌꯥꯝ ꯄꯤꯕꯤꯔꯛꯑꯦꯀꯣ 100ꯇ 1 ꯌꯥꯎꯔꯛꯄꯗꯨꯗꯤ ꯈꯪꯕ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯅꯪ ꯌꯦꯡꯅꯤꯡꯉ ꯌꯦꯡꯗ ꯇꯣꯛꯑꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗꯒꯤ ꯑꯗꯨꯝ ꯔꯤꯃꯨꯚ ꯇꯧꯋꯦ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯀꯩꯅꯣꯅꯦ ꯁꯨꯝ ꯑꯩꯅ ꯏꯃꯥꯟꯅꯕꯒꯤ ꯈꯨꯟꯅꯨ ꯀꯩꯀꯥ ꯁꯦꯝꯕ ꯈꯣꯠꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯥꯏꯁꯨ ꯈꯔ ꯁꯥꯎꯋꯦꯕꯀꯣ ꯉꯔꯥꯡꯗꯣ ꯑꯩꯁꯦ ꯊꯦꯡꯍꯜꯂꯛꯄꯒꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯁꯨꯝ ꯈꯣꯏꯕ ꯍꯥꯏꯒ ꯈꯣꯠꯀ ꯑꯗꯨꯝ ꯉꯥꯡꯅꯕ ꯈꯣꯠꯄꯒꯤ ꯑꯗꯨꯝꯕ ꯑꯣꯏꯔꯅꯤ ꯃꯌꯥꯝ ꯂꯣꯏꯕ ꯌꯦꯡꯕꯤꯔꯛꯑꯣ ꯃꯌꯥꯝ ꯉꯥꯅꯨ ꯃꯇꯨ ꯐꯣꯏꯔꯒ ꯉꯥꯅꯨ ꯈꯨꯅꯨ ꯃꯇꯨ ꯐꯣꯏꯔꯒ ꯊꯤꯕ꯭ꯔꯦ 이만하고 솔직하게 던져주기네. ꯑꯗꯨ ꯊꯛꯑꯒ ꯃꯥ ꯀꯟꯕ ꯑꯣꯏꯔꯁꯅꯨ ꯁꯦ ꯌꯥꯝ ꯊꯨꯅ ꯅꯥꯕ ꯐꯕ ꯑꯣꯏꯔꯁꯅꯨ. ꯃꯌꯥꯝꯅ ꯑꯅꯥꯟꯕꯗ ꯂꯩꯔꯒ ꯃꯥꯅ ꯑꯁꯤꯗ ꯑꯗꯨꯗꯨꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯩꯗꯧꯕꯅꯣ ꯀꯔꯤ ꯈꯟꯅꯒꯦ ꯍꯥꯏꯕꯁꯤꯅꯦ. ꯑꯩꯗꯤ ꯌꯥꯝ ꯄꯥꯏꯔꯤ. ꯉꯥꯛꯇ ꯉꯥꯏꯔꯦ. ꯈꯔꯒ ꯄꯨꯊꯣꯛꯅꯧ ꯈꯔꯒ ꯅꯊꯟꯗꯅꯁꯨ ꯇꯧꯒꯅꯨ ꯏꯆꯥ ꯅꯪ ꯊꯨꯟꯗ ꯊꯥꯅ ꯂꯦꯜꯂꯁꯨ ꯊꯣꯛꯑꯔꯣꯏ. ꯑꯃꯣꯠꯄꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥꯅꯦ. ꯄꯥꯏꯗ꯭ꯔꯦ ꯁꯨꯡꯄꯥꯏ ꯄꯥꯏꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯊꯨꯟꯗ ꯊꯥꯅ ꯂꯦꯜꯂꯐꯥꯎ ꯊꯣꯛꯑꯔꯣꯏ ꯍꯥꯏꯁꯦ. ꯇꯤꯀꯥꯒꯤ ꯄꯩꯁꯥ ꯄꯤꯗꯧꯕ ꯋꯥꯠꯂꯤꯀꯥꯟꯁꯤꯗ. ꯐꯖꯩ ꯉꯁꯥꯏ ꯅꯛꯅ ꯅꯝꯃꯝꯗꯧ ꯀꯩꯅꯣ ꯑꯗꯨꯕꯣ ꯎꯆꯦꯛ ꯃꯥꯜꯂꯦ ꯅꯪꯅ ꯈꯨꯠꯇꯨꯅ ꯄꯥꯏꯕꯗꯗꯤ ꯈꯪꯗꯦꯗ ꯑꯝꯇ ꯐꯣꯏꯗꯕꯅꯤ ꯅꯃꯥ ꯄꯣꯛꯄꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯅꯤ ꯕꯣꯏꯂꯔꯕꯨꯗꯤ ꯌꯥꯝ ꯐꯣꯏꯔꯦ ꯈꯨꯅꯨ ꯐꯣꯏꯕꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯀꯟꯕ ꯑꯣꯏꯔꯁꯅꯨ ꯐꯣꯏꯕ ꯆꯠꯅꯕ ꯍꯟꯗꯦ ꯒꯥꯔꯤ ꯑꯍꯟꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯥꯛꯑꯅꯤ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯍꯞꯇꯥ ꯑꯃꯨꯛ ꯊꯥ ꯑꯃꯨꯛ ꯂꯩꯔꯒ ꯊꯣꯛꯑꯣꯅ ꯇꯝꯕꯕꯨ ꯅꯣꯏꯅꯅꯤꯅꯦ ꯒꯥꯔꯤꯗꯨꯅ ꯅꯠꯇꯦꯅꯦꯀꯣ ꯒꯥꯔꯤꯗꯨꯗꯤ ꯃꯤ ꯊꯧꯔꯤꯁꯤꯡꯁꯦ ꯀꯧꯕꯥꯁꯨ ꯄꯥꯏꯔꯤ ꯑꯗꯩ ꯁꯤ ꯏꯅꯥꯎꯄꯤ ꯁꯤꯂꯥꯏꯗꯨꯁꯨ ꯄꯥꯏꯔꯤ ꯃꯥꯅꯦ ꯒꯥꯔꯤꯗꯨ ꯊꯧꯔꯁꯨ ꯇꯞꯅ ꯏꯪꯅ ꯊꯧꯔꯒ ꯆꯥꯡ ꯑꯗꯨꯝ ꯊꯧꯔ ꯂꯣꯏꯔꯦ ꯃꯥꯅꯦ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯗꯕ ꯑꯁ ꯉꯥꯡꯉꯣ ꯚꯤꯗꯤꯑꯣꯗ ꯉꯥꯡꯉꯣ ꯆꯥ ꯌꯦꯡꯒꯦꯁꯦ ꯆꯠꯊꯣꯏ
ꯇꯨꯝꯃꯤꯁꯦ ꯑꯃꯁꯨ ꯑꯩ ꯇꯝꯄꯥꯛꯇ ꯆꯠꯊꯣꯏ ꯕꯥꯁꯤ ꯊꯝꯃꯝꯃꯒꯦ ꯁꯦ ꯁꯤꯜꯂꯣꯁꯦ ꯑꯩ ꯑꯝꯇ ꯑꯉꯥꯡ ꯀꯨꯏꯅ ꯁꯦꯡꯉꯤꯅ ꯑꯩꯈꯣꯏꯅ ꯊꯥꯡꯗꯣ ꯑꯝꯇ ꯊꯥꯡꯗꯣ ꯊꯧꯗꯕꯅꯤꯅ ꯁꯪꯒꯤꯇꯥ ꯁꯪꯍꯜꯂꯝꯃꯒꯦ ꯑꯝꯇ ꯄꯪꯒꯦ ꯍꯥꯏꯕ ꯑꯉꯥꯡ ꯄꯪꯒꯦ ꯌꯥꯗ꯭ꯔꯦ ꯄꯤꯔꯣ ꯇꯧꯅꯨ ꯍꯥꯏꯕꯅꯦ ꯑꯝꯇ ꯄꯪꯒꯦ ꯍꯥꯏꯕ ꯇꯧ ꯃꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯇꯧ ꯇꯧꯔꯛꯇꯅ ꯑꯩꯅ ꯄꯤꯔꯣ ꯇꯧ ꯄꯤꯔꯣ ꯍꯥꯏꯔꯒ ꯀꯞꯄꯦ ꯇꯧ ꯀꯞꯇꯦ ꯀꯞꯄ꯭ꯔꯥ ꯀꯞꯇꯕ꯭ꯔꯥ ꯌꯦꯡꯁꯤ ꯄꯤꯔꯣ ꯀꯞꯄꯦ ꯍꯥꯏꯕꯅꯦ ꯊꯨꯕꯨꯛ ꯄꯇꯥꯌꯦꯅꯦ ꯄꯤꯔꯣ ꯍꯥꯏꯕꯅꯦ ꯇꯨꯝꯃꯣ ꯅꯪ ꯄꯤꯔꯣ ꯅꯪ ꯄꯤꯗꯤꯕꯨ ꯇꯨꯝꯃꯣꯏ ꯕ꯭ꯔꯁ ꯇꯧ ꯀꯔꯤ ꯕ꯭ꯔꯁꯅꯣ ꯇꯧꯔꯣꯏ ꯃꯤꯅ ꯕ꯭ꯔꯁꯀ ꯁꯨꯡꯇꯧ ꯇꯧꯗꯕ ꯊꯥ ꯑꯃ ꯇꯧꯗꯕ ꯃꯥꯜꯂꯅꯤ ꯆꯠꯂꯣ ꯌꯥꯝ ꯉꯥꯡ ꯄꯤꯔꯣ ꯍꯥꯏꯕꯅꯦ ꯃꯌꯥꯝ ꯃꯥꯁꯦ ꯁꯥꯎꯔꯦ ꯑꯩꯉꯣꯟꯗ ꯀꯩꯗꯧ ꯁꯥꯎꯔꯤꯅꯣ ꯈꯪꯗꯦꯗ ꯅꯨꯄꯤꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯋꯦ ꯈꯝꯕꯟꯅ ꯆꯥꯎꯔꯤꯕ ꯁꯥꯎꯅ ꯁꯥꯎꯔꯤꯕ ꯈꯨꯠꯇꯤ ꯊꯥꯗꯣꯛ ꯌꯥꯗꯦ ꯇꯧꯔꯤꯁꯦ ꯊꯥꯗꯣꯛ ꯃꯌꯥꯝꯅ ꯁꯤꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯦ ꯃꯥꯏ ꯃꯊꯟꯗꯒꯤ ꯑꯣꯏꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯤꯅꯀꯣ ꯑꯩꯁꯨ ꯂꯧꯔꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯆꯤꯆꯥꯁꯦ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯁꯨꯝ ꯍꯜꯂꯛꯄ ꯈꯣꯠꯂꯛꯄꯗ ꯁꯨꯝ ꯄꯝꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯄꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯕꯨ ꯊꯥ ꯑꯃꯗꯧꯅ ꯕ꯭ꯔꯁ ꯇꯧꯗꯧꯗꯧꯅ ꯑꯩꯕꯨ ꯕ꯭ꯔꯁ ꯇꯧꯗ꯭ꯔꯗꯤ ꯄꯝꯍꯜꯂꯣꯏꯅ ꯑꯩ ꯄꯝꯍꯟꯗ꯭ꯔꯦ ꯑꯣꯀꯦ ꯁꯥꯇꯣꯝꯕꯤ ꯇꯧ ꯃꯉꯛꯇꯤ ꯇꯧꯏꯁꯨ ꯐꯖꯅ ꯄꯥꯏꯌꯣ ꯍꯥꯏꯕꯅꯦ ꯄꯥꯏꯒꯦ ꯍꯧꯖꯤꯛ ꯆꯦꯁ ꯍꯧꯖꯤꯛꯇ ꯐꯖꯅ ꯄꯥꯏꯌꯨ ꯀꯥꯏ ꯂꯥꯎꯔꯦꯌꯣ ꯆꯥꯒꯤꯅꯦ ꯄꯥꯅꯅꯦ ꯊꯤꯛꯀ ꯐꯔꯦ ꯋꯥ ꯐꯖꯔꯦ ꯑꯉꯥꯡ ꯅꯨꯡꯁꯤꯔꯝ ꯅꯦꯛꯀ꯭ꯂꯦꯁ ꯑꯃ ꯊꯥꯗꯣꯏꯅꯤ ꯕꯥꯔꯗꯦ ꯅꯪꯅꯕ ꯅꯨꯡꯁꯤꯕ꯭ꯔꯣ ꯅꯆꯥꯗꯨꯕꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯝꯅ ꯍꯧꯒꯠꯂꯒ ꯇꯨ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖ ꯍꯣ ꯑꯉꯥꯡꯁꯦ ꯈꯥꯡ